Good morning. Northeast window TV na sandokzaba news analysis miyang tabir pun magpu ahan magtada magkak mayam Tajida na taram na okchuri ngasi pause singda karamba pause phongna khibage haibadugi matangda khana na nabagi damakta ikoigi studio sida guest ama lengshin dun laibire guest adudi kai khomna jariba Hemchandra editor Ichel express bo Northeast window TV gi makaidagi sarbu taram na okchuri kurum jari loina sar ngasigi ahan ba se dikhoigi Shanghai express amadi huyalan pa atei pause ayambada phongna kiba paw ama khatang lakhotjabada aikogi terrorist singna ning thokongda mi mari hatkiba aduga kangsupta amana kaptuna hatkibaga loina na aikogi kangsupta hatkiba sigi matang se sir aikogi Sikh regiment na laklamba minute taragi manungdani na sumaina phongnariba sir sigi matang se sir gi oiba opinion phongdokpio masine akoi manipur da hojik oriba lan gi filmsi kuki militant sing na hojik si yamna sati ba makal gi lalong ma sathare ko gi ning thokong kha khunaugi thodok simak yam laibak thiba manian haibatai hariba laigidriba mui sing asi ko gi farm tawba lobuk ta low suba haidi madugi maning du kenen namal khak leiri chili kenel dugi manak ta moji farm tawba madi low suba adi thwa ingkhang suba mi ngak tani haitare madugi manung da mapa masa yauri makoina thabak si suringai numitung ga matung khoge numidang waram pung mari aswai sista militant sing sina lummaga laga makoi singje phara ga puro matung tamthina ot nairaga hat khibagi keno dani uri bse aduga hojiksu hariba thoduk aduda mioi ama thiba khangri haibagi chingnaba leiri mafam aduda low suba si mioi manga hena sui hai kharamana adum nanthok horbasu mioi manga mukti mukhoina phagi bra haibagi chingnaba duni akogi kunja singda leiri se adu mioi manga si gi manungda mari gi asiba haksang di phange aduga atoppa mioi manga amadi manga suba simadi mahaksi siribra phagibra phadabra adagi kramai tawna manggibno tasengna moina kuki singna phagrabra habigi chingnabadu moi adwagi kogi people singna phongdoi aduna hojik si chayna ba kitang di leiri asiba masing hengalakadra habigi mi paibedu masida phawi adu kang supki matang si yamna sathi baitare kogi central force singna manipur gi lan si kogi laksin nabani hadna la aba matungda makoina lawriba role si karino isa gyanta daba asiguma piro mada lai adu kangchup ki sim makoina hariba kogi mitei singna ngakpagi bunker sariba mafam adwai da kogi mitei kun ngak sing leiri ngasida kogi Sikh regiment sing hariba moina combing operation sathagani moigi combined team malaga combing operation sathagani masimana sathagado leibanina na koi handu o haidana kogi bunker da kun ngaga leijaba singsi law hando halaga makoina matam khara adwai den lerama madungda hangiba madung sida hariba kun ngakpa singsina makoi hana ki bunker sida amuhna changsin nabo hona bakanda kuki militant singsina madu yodringai maraksida lumleramne Madhidadi Makusu Chenbam later, Wagi Awab, Adu Bukuda Halaga Kamna Buda, Wagi Kunapa, Tonapa Hama, Dipunsi, Mank Red, Mashidani, Queen Urevasi, Kadino, Wagi Central Portion Sina, Lan Sida Makuni Ying, means Karino, have said Koyan Tarak Trap. Makoi later Maga Mokoi Chat Kiva Matunda, me cookie militants in Mapam to the Sanksilagan, let them buy say, Must Nakpa Amakak. Makuina purga changa private questions in about miam the hangna race madu mak oira magadi yamna discipline yaudable force and hiningi adu makogi mathakta sabsaba action lokutpa sumi and khali ngarang mukta security advisor amasong kogi unified command gi lochingba kogi Kuldip Singhana masi matang sesta kari sumaina central force gi mamang mukta kogi Kuki Lalo sing na mitay kunching the no caption mada, Kogi Central Forcings na yang lay Karimata Heidi and a Fondok hang Pomishing hang Hangam Gipakumda. Mana high with Dusu penning I oide. Man Harido Karigumba Madugumbado, Sataram Magadi, Makogi officer sing the Haigani, Hai Adudi Mikari Haino country, Mukogi Mata Local action Lokotani, Lokot Pang, Namdro Powder, Lokotkani, Bowdang Hiragadi, Miam, the Pingadone, Adus Box High Dale, Mukogi officer sing the Haigani, Adu the City
manipur gi lan sidi central force lagi ma ke su doi lo sil ro hena lo ya bagi film to la ka dore ba hajukti more da sa ko gi state force thambe ya ro hena akan ba ko gi lan chathar aba matung si sida matam amatta da ko gi mitei tampaki haidi manipur tampaki akoi ba khungang mayam amada hanjin ko gi matam amatta da nongmei kapsin bagi thong si chathar ko sina maram kanda masidi ko gi kunja sing amadi ko gi security force sing si yamna alert aina leibagi tangai phada badu lei maru na ko state force sing sini adu miyamna di hojik odi bpm si sida ko gi central security force sing sida di thajaba leitre masina maram kanda state force thambiu aina miyamna lawrei si masina ni aduna central force sing na handaki lanpham masida lowriba role asimak chu yamna phajaba wali haitare hajuk phawbada lan si me ahum dagi tholakhiba matungda center na irang si laksin na bani na thaji lakhriba si kogi yama baneba personal se chorangna lising humudra manga marfu muk sujala abne masi jina lan thoi ba pham sing sida lepaga leibada lan thoni ngai maram mambau leite lan thoi ba pham se hajik hanagumna mafam kun muk suram badu adu makti oidrabani mafam tare nipan muktani hojik lan si am toina kuki militan sin nomi kapsin bagi tho chathare ibese hari mafam sing asi khaktang ngak sen bada sap chana aran ba tawriba nongmai kapsil laiba sing do kaptana ba makoi sing si hando hangi ba matamda manipur gi irang si tamna tamna ingdara kaneba madu makti hojik phawgi manu hawba sida security force haidi maru ina central force sing sina tawgi mami tade madu gi mhota nakalam da tongsin ba manba mongama sum chathaba sina masi phawga lan si losin bangamdana sum chathari tha nipan hena chathari basigi maram si masini haningi central force ina kasitang pukchil senglagadi lan si nahana losin basu yare amaromda central force sing si kogi center gi command makhada leiba aduga maruina kogi manipur gi unified command gi makhada thabak tawri bani hena haragasu mong chum daba center gi ayaba yawdragadi ingam ngam daba center na haripagi matungina central force sing sina ngakpagi mong nakan nam ta yingbagi mong si chathabra habagi chingna padu miyam da phawle aduga center na manipur da siriba mi sing sim khoi citizen amoin udabra habi hang si sumyam da hangna reisi masidani yamna nungai ta thodongni masidi kitang hena section bagi tangai phadaba leire koina central force da yamna thajaru bagi sim thau tadrabra hena aismai thamjage thagachari sir mathang asidi khoi people's chronicle da phone kiba Kuldeep hints at involvement of Myanmar based aware about women folk rising demand for my removal haina mahana phongdokiba ama khak leiba sigi matang se sir na Kuldeep Singh si hojik ma si kogi manipur tampak ki miyam na ma si kogi security advisor oiba tu aduga unified command si mana pairi basi resign to aduga chief minister da pibam thokpa manipur ki chief minister unified command ki chairman chu sino haibagi agitation na yam kanna lai ngarang han makta masigi movement siam kan lai bani masigi cherek sida ngarang kogi Kuldeep na pawmising unaba mada mana phongdoki bani haji hariba Myanmar da based over maruin PDF sukma palle bako PDF na singba Myanmar da based over laloba sing involved to bagi ofam sima mahakna haire masina takpadi more da chathariba haidi more da leiba manipur gi security state forcing sida attack chatharabagi satharakliba masida Myanmar da based over kogi militant sing reinforcement and sangthilaga manipur da hana leirapa kuki militant sing sikal kogi lautunarga yamna tamthi mong da attack chathabani na haibasi may tu adum senge na khalle Kuldeep masamona su mase haire mamang da di ma state force da kogi SDPO anan sing hat kiba khot kiba adwagi matung adu da miyamna hang makanda di mana Hajuk Pawagi in the Myanmar the based over militant sing involved to wafam late and a pondo given him. Adubu, Narang di Masamagna,
ꯐꯣꯡꯗꯣꯛꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯃꯔꯨꯑꯣꯏꯅ PDFꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯃꯁꯤ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕꯗꯨ ꯂꯩꯔꯦ ꯍꯥꯏꯅ ꯃꯥꯅ ꯍꯤꯟꯁꯤ ꯄꯤꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯦꯡꯉꯒ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯃꯗꯤ ꯃꯁꯤꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯕꯧ ꯍꯣꯟꯗꯣꯛꯄꯒꯤ ꯚꯥꯞꯇ ꯁꯨꯝ ꯑꯗꯨꯋꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯀꯨꯜꯇꯤꯞꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯦ ꯑꯇꯩ ꯑꯇꯩ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯤ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩ ꯃꯗꯨ ꯍꯣꯏ ꯃꯗꯨꯃꯛꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯁꯤꯗ ꯃꯉꯛ ꯆꯥꯎꯗꯅ ꯀꯌꯥꯝ ꯆꯥꯎꯗꯣꯏꯅꯣꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯉꯛ ꯆꯥꯎꯕ ꯍꯥꯏꯁꯦ ꯍꯣꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯨꯝꯕꯗꯗꯤ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯨꯝꯕꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯌꯦꯡꯉꯒ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯇꯛꯊꯣꯛꯅꯕ ꯊꯕꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤ ꯃꯊꯪ ꯂꯥꯛꯄ ꯌꯥꯏ ꯃꯣꯔꯦꯗ ꯀꯃꯥꯟꯗꯣ 2 ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯊꯪ ꯑꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯃꯤꯌꯥꯝꯅ ꯀꯨꯜꯗꯤꯞ ꯁꯤꯟꯗꯨ ꯑꯣꯏꯅ ꯂꯥꯎꯔꯛꯈꯤꯕꯁꯤ ꯃꯗꯨꯗꯅꯦꯕ ꯃꯤꯁꯤ ꯁꯤꯔꯛꯑꯃꯤꯅ ꯃꯥꯅ ꯃꯥꯅ ꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯉꯁꯤꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄꯅꯤ ꯀꯔꯤꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯊꯥꯗꯣꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯍꯟꯕꯅꯣ ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯩꯔꯤꯕ ꯃꯣꯔꯦꯗ ꯂꯩꯔꯤꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯔꯤꯕꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯂꯩꯔꯤꯕꯅꯤ ꯔꯦꯖꯤꯃꯦꯟ ꯑꯇꯣꯞꯄ ꯔꯦꯖꯤꯃꯦꯟꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨ ꯂꯥꯛꯁꯤꯟꯕꯗꯗꯤ ꯃꯤꯀꯞꯁꯨ ꯐꯥꯔꯣꯏ ꯑꯗꯨꯕꯨ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯦꯇꯦꯛ ꯆꯠꯊꯍꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯤ ꯁꯤꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯆꯨꯝꯗꯕ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯗꯨ ꯆꯪꯉꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯜꯗꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯄꯅꯦꯕ ꯃꯥ ꯁꯤꯟꯗꯨ ꯑꯣꯏꯅ ꯂꯥꯎꯔꯛꯏꯁꯦ ꯑꯗꯨꯒꯤꯅꯦꯕ ꯃꯗꯨꯃꯛ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯂꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯦ 3 ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯒꯗꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯦꯟꯇꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯄꯥꯎꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯁꯦꯟꯇꯔ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯕꯗꯒꯤ ꯃꯦ 4ꯗ ꯑꯩꯈꯣꯏꯒꯤ CRPFꯀꯤ DG ꯑꯣꯏꯔꯝꯕ ꯍꯥꯏꯗꯤ ꯔꯤꯇꯤꯌꯥꯔ ꯇꯧꯔꯕ ꯀꯨꯜꯗꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯅꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯅꯤ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯒꯚꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯑꯃꯗꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯃꯥꯁꯦ ꯍꯥꯞꯈꯤꯕꯅꯤ ꯃꯥꯅ ꯍꯥꯞꯈꯤꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯏꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤ ꯄꯦꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯇꯕ ꯑꯁꯤꯒꯨꯝꯕ ꯁꯥꯡꯂꯕ ꯊꯥ 9 ꯁꯨꯖꯜꯂꯛꯀꯗꯧꯔꯕ ꯑꯁꯤꯒꯨꯝꯕ ꯃꯁꯤ ꯐꯥꯎꯕꯗ ꯏꯔꯥꯡꯁꯦ ꯅꯦꯝꯊꯕꯒꯤ ꯃꯃꯤ ꯁꯨꯡꯇꯥ ꯇꯥꯗꯕ ꯃꯁꯤꯅ ꯃꯥ ꯍꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯃꯉꯥꯒꯤ ꯃꯊꯛꯇ ꯑꯦꯖꯤꯇꯦꯁꯟꯁꯦ ꯂꯥꯛꯑꯒ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯐꯝ ꯊꯥꯗꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯐꯝ ꯊꯥꯗꯣꯛꯇꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯣꯏꯅ ꯄꯦꯟꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯈꯤꯇꯪ ꯃꯇꯤꯡ ꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯃꯇꯤꯡ ꯊꯣꯛꯄ ꯍꯥꯏꯗꯤ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯥꯡꯁꯤ ꯂꯥꯛꯁꯤꯟꯕꯗ ꯋꯥꯒꯅꯤꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯂꯤꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯤꯟꯗꯣꯛꯎ ꯀꯨꯜꯗꯤꯞ ꯁꯤꯟꯗꯨ ꯑꯣꯏꯅ ꯂꯥꯎꯔꯛꯏꯁꯤ ꯌꯥꯝ ꯃꯔꯝ ꯆꯥꯕ ꯂꯥꯎꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯑꯃꯈꯛꯅꯦꯅ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯅ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯃꯥꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯁꯤꯟꯕ ꯃꯉꯣꯟꯗ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯀꯨꯜꯗꯤꯞꯇ ꯄꯤꯈꯤꯕ ꯃꯥꯒꯤ ꯑꯣꯔꯗꯔꯗꯨ ꯀꯛꯊꯠꯂꯒ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯥꯏꯐꯝ ꯊꯣꯛꯄ
ꯂꯧꯐꯝ ꯊꯣꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯔꯒ ꯆꯞ ꯆꯥꯅ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯆꯨꯝꯃꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯟꯁꯦ ꯁꯨꯛꯂꯣꯏ ꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯁꯦ ꯁꯥꯊꯤꯅ ꯋꯥꯔꯒꯅꯤ ꯋꯥꯔꯤꯕꯁꯦ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯦ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯄꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯂꯣꯏꯅꯃꯛ ꯐꯪꯉꯤꯕꯅꯤ ꯑꯗꯨꯒ ꯆꯤꯡꯗꯁꯨ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯅꯔꯛꯄꯁꯤꯗ ꯃꯈꯣꯏꯗ ꯂꯥꯟꯁꯤ ꯄꯥꯝꯗꯕ ꯂꯥꯟꯁꯤ ꯌꯥꯅꯤꯡꯗꯕ ꯂꯥꯟ ꯑꯁꯦ ꯀꯨꯀꯤꯁꯤꯡꯅ ꯍꯧꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯆꯥꯗ ꯆꯥꯝꯃ ꯆꯨꯝꯃꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯔꯤꯕꯁꯤꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯊꯥꯔꯤꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅꯤ ꯑꯗꯨꯒ ꯂꯥꯟ ꯍꯧꯔꯤꯕꯁꯤꯁꯨ ꯃꯈꯣꯏꯅꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯕ ꯀꯨꯀꯤꯁꯤꯡꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯍꯟꯕꯅꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯄꯁꯨ ꯌꯥꯎꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯄꯥꯝꯗꯕ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯡꯒꯜ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯄꯨꯝꯅꯃꯛ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯂꯣꯏꯅꯃꯛ ꯅꯝꯊꯔꯒ ꯉꯁꯥꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯕꯁꯥꯏꯠ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯚꯣꯏꯁ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕꯁꯤ ꯃꯁꯤꯅꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯆꯪꯉꯤ ꯑꯗꯨꯒ ꯒꯃꯦꯟꯅꯁꯨ ꯎꯕ ꯆꯪꯉꯤ ꯀꯅꯥꯅꯣ ꯂꯥꯜ ꯍꯧꯔꯤꯕꯁꯤ ꯊꯤꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯇꯦꯀꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯅ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯎꯏ ꯇꯥꯏ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯧꯅ ꯆꯪꯉꯛꯈꯤꯕ ꯍꯨꯔꯥꯟꯂꯅꯥꯗ ꯆꯪꯉꯛꯑꯒ ꯁꯤꯁꯤꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯅ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯐꯣꯔꯦꯅꯔ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ 1830 40 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯣꯔꯦꯅꯔ ꯍꯥꯏꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯦꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯅꯔꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯟꯗꯣꯛꯑꯒ ꯃꯈꯣꯏꯁꯤꯡꯁꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯅꯦꯝꯃꯣꯏꯗꯧꯔꯤꯑꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯗꯤꯌꯥꯟ ꯒꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ NRCꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯅꯍꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯟꯗꯣꯛꯄ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯥꯟꯁꯤ ꯅꯝꯊꯈ꯭ꯔꯕꯁꯨ ꯏꯪꯊꯈ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯂꯥꯟ ꯑꯃꯃꯨꯛ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥꯡꯗ ꯁꯔꯗꯁꯨ ꯍꯪꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯃꯨꯈꯣꯡꯗ ꯀꯥꯞꯅꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯂꯦ ꯑꯗꯨꯒ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯃꯛꯇꯗ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯀꯨꯀꯤꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯁꯔ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯔꯒꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯌꯨ ꯑꯗꯨꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯃꯈꯣꯏꯅ ꯌꯦꯡ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯅꯤ ꯍꯥꯏꯗꯤ ꯇꯨꯃꯨꯈꯣꯡꯁꯤꯗ ꯌꯨꯝꯁꯤ 3-4 ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯒꯠꯂꯛꯄ ꯀꯥꯟꯁꯤꯗ ꯃꯣꯏ ꯀꯩꯗꯧ ꯂꯩꯒꯦꯕ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯦꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤ ꯉꯥꯛꯅꯅꯕ ꯊꯤꯡꯅꯅꯕ ꯃꯈꯣꯏꯁꯤ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯕ ꯃꯈꯣꯏꯅ ꯃꯤꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯖꯤꯜꯂꯒ ꯇꯨꯃꯨꯈꯣꯡꯁꯤꯗ ꯃꯩ ꯊꯥꯒꯠꯂꯛꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯌꯦꯡ ꯂꯩꯕꯅꯣ ꯁꯤꯅꯦꯕ ꯍꯪꯅꯤꯡꯉꯩꯁꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯃꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯃꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯈꯔꯅ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯈꯨꯠ ꯑꯃꯅ ꯊꯑꯣꯏꯅ ꯊꯣꯛꯍꯟꯕ ꯃꯥꯟꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨ ꯃꯤꯌꯥꯝꯗ ꯐꯥꯎꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯨꯃꯨꯈꯣꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯎꯔꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯃꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯐꯩꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯄꯥꯜꯂꯒ ꯁꯣꯛꯄꯒꯤ ꯋꯥꯐꯝꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯠ ꯃꯤꯄꯨꯟꯁꯤ ꯊꯣꯛꯍꯜꯂꯀꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅ ꯚꯣꯠ ꯊꯥꯗꯅꯕ
vote ki damak sem saba lang ba haibdumati waga da male aduna lan si masi mamang da lusindragadi manipur gi miyamna lakaduri ba election si ju boycott tor loi haningai leite aduna masi piba masi munna yenga kanda lan losin mangam ba indiana yam atu matam da lan se losin na ba hona bam toi madun natragadi manipur civil war ga manaba pibam ama mayok na rupiyai ngarang magta assam gi kamrup ta kogi Rahul Gandhi ki Bharat Joro Nyaya Jatra gi saruk amoina pangthokpa kogi miyam gi oba mifam amada Rahul Gandhi na haibasi Manipur da civil war ga manaba phibam ama mayok nari hen mana phongdo e masi phongdok libasi kogi central forcing na sabsana mathau tawdana yeng leiba aduga state force ta kogi militants na khut thaba misi mina tholokpa asigumba mayam siki matungda amuka manipur gi miyam na horoktana mayra maruina mayra paibi imaivel sing narol sing ama horoktana manipur tampak ta pak san agitation sangchalakba asigumba phim ju urkanda manipur da civil war ga manaba phim ama mayok nari haina mana phongdorapneba masimak kogi central leaders na targa manipur da kari toba yabage haibadu athu mutamda yengsin halingi madu natragadi problem se sum sauthoraktana civil war do oirakpa yabage akibatu lei aina smai thamjage Gachari sir, matang si dipok famda ekogi GZ haiduna kong kon gada matam nate ishana lebakan gada bani haina kogi kairau kendro gi MLA Rameshwar na fongdo sigi matang sida sir gi opinion thambiyo. Manipur da kogi BJP gi MLA sing si maron thoktrabra haidana miyam na hangnarapot matam amasu oirakpane masai matam se sida kogi lamsangi rajen su kogi lan se lochin haningbagi apamba ngarang ma phongdokhiba leire aduga hauski kairau gi lawrembam Rameshwar na su haiba kan ma pham se phongdore ji na konbagi matam si koi matam natre lan se lochin na ba hona ba chummi ada manipur da mi si azum si halaga naharo sing si khun ngak pani haiba natraga koi gi security force ne haiba naharo sing si kuki militants na khai da hat pagi mong se sum sathara ga si da manipur da lukrabi sing na khun ling ba khunai ma orak thingai da ting pudok tuna masagi tohom thokwa thabak sing paket laba hamagi adugumba wafam ni an haiba tare aduga masimak tawhudrabadi yamna ipai ningai oi aduga politicians sing nasu adi political party ki khena badu thamdana sigumba lana sidati punjhallaga akoi amattoina lebinarga lan se lochin minana bo hona badu matam oirabani basigi mota amada hunaduna leiba simiyamna hajuti taningde aduga congress na amuk BJP da chaiba BJP na amuk congress hunba asina chingba asigumba mong sidi hajuti miyamna sungta taningdre simiyamna khangbi gadamni politician yamani hairaga kogi magi politics ki dwai area du puktang urga leragadi manipur da irang sinne moi makhoi hongnabi do ugano sini miyamna haningi se ama toina punjinsi aduga politicians sing sigi amalai mogi machat amakhak lei na haitare yam samma makhoina only point ahum khakta da thabak toya politicians sing number 1 election number 2 magi position number 3 power aswagi swai area ahum sikatane moina sanarise vote che kana na hona baganda by hook or by crook chumgera langera chum aran batogera paisa thada gera mi phugera hatgera anyhow vote kana hona ne madugi mathang da marksi khogi power se tana position se tana ni magi position chumna ba sem na ba hona kani minister phangna ba MLA ge adu the post adu pa na ba portfolio adu pa na ba munarani adugi magi position do tar kan amuk chi power je mu pa na ba hona na ngasigi power politics en ngasidi hector paisa yaudradi kainta ngamdraba kogi politics se kogi magayo amarom da satkraba sikum makhalam da live si masinani adu hojik ori ba langi phibam sitati politics se thadok piraga politicians sing ni haiba singna khara thawai yauna honabidana lan se luchinna ba adegi marili namsing da taksin ba adu central force sing na wangang da na tawriba kogi aron ba lalong man ba phibam sing luchin hanaba amadi India gi luching ni haiba kogi Amit Shah waina amukhak la maga nomi mari ni khak lera maga amuk la kani na haira maga ngasi paw han yeng da ba aduga Prime Minister Narendra Modi masamuna su masigi irang si matangda kogi nupi ani khak naket perade tobugi adwai adu khak ta pen da ba nungai da ba ikai ba phongdok pa haidi India si ni
ꯃꯤꯡꯆꯠ ꯊꯤꯍꯜꯂꯦ ꯀꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯋꯥꯏꯗꯨ ꯅꯠꯇꯅ ꯂꯥꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯃꯇ ꯇꯥꯗꯕꯁꯦ ꯃꯁꯤꯗꯅꯤ ꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔꯁꯤ ꯄꯤꯔꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯑꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯜꯂꯒ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯏꯟꯗꯤꯌꯥꯅ ꯂꯥꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯟꯕꯗ ꯊꯧꯗꯥꯡꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨꯅꯤ ꯂꯣꯏꯔꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯉꯔꯥꯡꯃꯨꯛꯇ ꯂꯝꯁꯥꯡꯒꯤ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯁꯨ ꯂꯥꯟ ꯑꯁꯤꯗꯗꯤ ꯃꯤ ꯀꯧꯕꯅꯤꯅ ꯃꯣꯏꯁꯨ ꯄꯦꯟꯗꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯋꯥ ꯉꯥꯡꯗꯅ ꯀꯔꯤꯒꯤ ꯂꯩꯔꯛꯄꯅꯣ ꯑꯗꯨ ꯉꯔꯥꯡ ꯈꯛꯇ ꯐꯣꯡꯗꯣꯔꯛꯏꯕꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯂꯥꯛꯍꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯀꯨꯀꯤꯁꯤꯡ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯌꯨꯝ ꯀꯨꯟ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯑꯃꯅ ꯂꯩꯉꯥꯛꯇ ꯂꯨꯄꯥ 6 ꯇꯦꯛꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔꯁꯨ ꯄꯜꯂꯝꯂꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯐꯣꯡꯂꯤ ꯁꯥꯔ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇꯗꯤ ꯑꯩꯈꯣꯏꯅ ꯖꯃꯥꯕꯥꯟꯗꯤ ꯄꯇꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯆꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯂꯩꯇꯕ ꯃꯈꯣꯏꯗ ꯑꯗꯨ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯞ ꯑꯩꯈꯣꯏꯒꯤ ꯆꯤꯞꯇꯦꯟꯁ ꯔꯨꯜ ꯍꯥꯏꯇꯥꯔꯦ ꯆꯤꯞꯇꯦꯟꯁ ꯔꯥꯏꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯑꯗꯨꯝ ꯂꯩꯉꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯂꯩꯕ ꯆꯨꯝꯃꯁꯨ ꯂꯥꯜꯂꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯤꯁꯥꯡꯁꯤꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯨꯟ ꯂꯩꯕ ꯈꯨꯟ ꯑꯃꯅ ꯆꯍꯤꯗ ꯂꯨꯄꯥ 6ꯁꯤ ꯇꯦꯛꯁ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯒꯗꯕꯅꯤꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯀꯨꯀꯤ ꯀꯩꯅꯣꯁꯤꯡꯅꯤ ꯐꯣꯔꯦꯅꯔꯅꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡꯅꯤ ꯍꯥꯏꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯔꯨꯜꯁ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯗ ꯀꯔꯝ ꯇꯧꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯕ ꯌꯥꯏ ꯑꯗꯨꯒ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯦ ꯄꯤꯒꯗꯕꯅꯦꯕ ꯃꯁꯤ ꯅꯠꯇꯕ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯎꯅ 1830 ꯅꯠꯇ꯭ꯔꯒ 1840ꯗ ꯆꯪꯉꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ 1999 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ all cookies and all Joes in Manipur, inhabitant in Manipur. Sisi makoisi punamakse all in a hapsilaga amuksu makoisi koyi scheduled tribe status ki kudong saus makoi the pigre and masi aboni in the gitangai padam sulere tribal affairs ministry na masigi matanga koyi Manipur government magi oiba wafamsing phongdornaba amadi recommendation tharaknaba masi cookiesing je lokthokba natraga lokthoktabagi matang swaisida Manipur government ki magi representation ama tharaknaba khangalakibasi akoi mayam khabar da phongnagibaduni aduna madusida asigumba background mayam si yengkanda makoisi koi scheduled tribe opam thoibra thoktabra haibadu Manipur government na athu matamda warep lawraga recommendation do magi tabam thokba representation do tharaga sabsaba thab packet hobuna chumbani khalli hauji haribaduni makoida koi lupa 6 tax pigdamni haiba famsi lakpa sina asigumba mayam sigi collective oba keno si puthu okanda makoisi foreigner na haiba si mek sengna utlaga makoina hauji lam hedibasingse laksinnabu honabagi mathau taina khalle sumai thamjage sir aduga akai national news tagi amakadang lakhacharaga sangai express aikogi naha singda akhanaba miyeng thambaga loina na aikogi lok sabha gi mirep asida aikogi mai pakpa yabada yumfam oraga khangani haiba congress party gi side tagi phongdorak liba sir sigi matang sida sir gi opinion thanbi sini political party kudimak actually every election kudimak ta hawai yawi ada hawai yabosi mogi hongnabini akoina adum ure sida
ꯃꯈꯣꯏꯅ ꯌꯦꯡꯉꯤꯕꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤ ꯅꯝꯕꯔ ꯋꯥꯟ ꯃꯣꯏ ꯐꯥꯔꯁ ꯌꯦꯡꯉꯁꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯀꯥꯟꯗ ꯃꯈꯣꯏꯁꯤ ꯄꯥꯔꯇꯤꯗꯨꯁꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯛꯇ꯭ꯔꯒꯗꯤ ꯍꯦꯔꯣ ꯑꯣꯏꯔꯝꯕꯁꯤ ꯖꯦꯔꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤꯁꯤꯗꯃꯛꯇ ꯃꯣꯏ ꯍꯣꯠꯅꯔꯤꯕꯁꯤ ꯃꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯤꯌꯥꯝꯗ ꯂꯥꯎꯔꯤꯕ ꯇꯧꯔꯤꯕ ꯀꯔꯤ ꯃꯌꯥꯝꯁꯤ ꯏꯂꯦꯛꯁꯟꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤꯒ ꯍꯧꯔꯒ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯏ ꯖꯇ꯭ꯔꯥ ꯀꯥꯏꯅ ꯄꯥꯡꯊꯣꯛꯑꯒ ꯃꯤꯌꯥꯝꯗ ꯁꯣ ꯑꯣꯞ ꯇꯧꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯁꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯍꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ इलेक्शन है इलेक्शन मखोना मी थादोप नहा कागदोब कारोदोब मखोगी पॉलिसी दुगी मखा पोले पुनमक्सीदी मखोना होनरिबा ngangiba lauriba machin thiriba oidaba ngangiba aswaiba पुनमक्सिंगसे मोइना तौरिसि इलेक्शन गी दमक्तनी अदुना अखोइना येंबा यारिसि मखोइदगी इलेक्शन हाइबसिदा मखोइना पीरिबा अटेंशन अदुगुमना मियामगी याइफा थौरांगसिंदसु अटेंशन से खरदि पिहनिंगी अदु पिरगदी नुंगा याइफा लेवा अमा सोइदना ओइगनी हाइनिंगी सुमाइना थगचरी सर मथंग असिना अखोइगी इंटरनेशनल न्यूज़ नहारोगी थौदांगदगी वा आर्मीना जुंटागी ट्रायंगल कमांड हेडक्वार्टर दा लांदानबा थौरांग लेते हाइना लाउथोख्रे सिगी मतंगसिदसु सर की ओपिनियन थंबी म्यांमार सी 2021 की फेब्रुआरी अमदगी लानमीना कू तोक्सिन की मतुंगदा यामना साथीबा तंगलु लैतादबा फिबम अमा अदुम मायोकनदुना लाए हजु फावबा मखोगी लानसी लोइद्री करम मतमदा लोइदिनु खंगद्री अदुगा खोगी चिन स्टेट न चिंगबा खोगी रखिन स्वाइगी स्टेट खरददी खोगी मिलिटेंट्स न खुदुम चंचलकपा अदवाइगुमबा खोइना यामना साथीबा फिबम उरी अदु मखोइसिंगसी मिलिटेंट्स सिंगसिना पुरा लेंगाक से पाइसिन गिगद्रा म्यांमार मचेत तागिगद्रा हैबसी अरुबो वहंग अमदी ओरिबनी अदुबो हौजिक ओरिबा फिल्म मसिदी यामना साथीबा अमदी ओरबनी अदुना मनि मोइगी व आर्मीना जुंटागी अलाइड ट्रायंगल कमांड हेड क्वार्टर दा लंदाना ब थौरांग लेते हैना लौथोकपसी मसिदी अमरोमदा मखोगी ओइबा स्ट्रेटेजी हटारे खोगी अमना खोगी जुंटाने अदुगा अमना डेमोक्रेसी हंजन हनब लान सोनरिबनी मखोई अनिगी मरक्ता अवाया खुमसी अदुम लैनबनी हारिबा ट्रायंगल सिस्टम लान दानबगी थौरांग लेते हाइबसिटी होय अमरोमदा लान ताबासी अफब नते मिसी मिना याम थोखदोरिनी अदु अकाय तोय मांगजब अंगाक्तनी लान आइसिन कानबा अमत पुरक्ते अदुना असिगम फिल्मसी यंकांदा लान सिदी यानबा अमगी मखाता लुसिनबो होनबदु नतना पाम्बई लैरोय अदुगा हजिक करिगुम्बा म्यांमार सी मिलिटेंट सिंगसिना हाइदी लाल हौरिबा होगी डेमोक्रेसी हंजिनबा लाल हौरिबनी हाइबा म्यूसिंगसिना करिगुम्बा मखोइना म्यांमार सी पुरा लेंगाक्सी मोइना पाइसिनबा लौसिनबा ngамगिबा थोकलकांदा ngамग्रगदी मखोइदसु अमुक यामना साथीरिसे अमुक हना डेमोक्रेसी लैगद्रा लान पाम्बा लानमी सिंगदुना लेंगाक पारकांदा हानागुमना मिलिटरी गी केनोदा लैगद्रा अदगी मसिगुम वहंग मयाम थोलै मसिसिना तोपम ओरसनो अदुगा लान हाइबसिददी तकद अनिगी मरक्ता ओरेसिनम प्रो तुना लोसिनबा होनबा हाइबसिनतना लान करिदसु तोंगजबा मत पीदे हाइबसिमा खमिनबा चुमनेना समाय थमजगे थागचरी सर सर की अचिनबा मतम क्या अमु काइथोकपिदना अखोइगी स्टडियो सिदा लैंगबिरक्तुना न्यूज़ एनालिसिस असिदा सरुक याबिबगी दमक्ता सरबु नॉर्थ ईस्ट विंडो टीवी की माइकैदगी हाइनिंगाइ लेतना थागचरी लोइनना ngasigiदी matang asida न्यूज़ एनालिसिस लोइसिनजरे मखाताबा प्रोग्राम दा अमुक थेंगनरसे